ngasi numidang waram phongkhiba tongan Manipuri siphongsing amasung thokhiba thawdo wathoksingdagi maruoibi i paoksung mayamna thamjagi anbada Kanglaipak ki mairadi lakhusaraga kakhulong maning retaining wall ningkhai ga dawre handak thokliba ising isau sina maram oiduna pauna bazar da leiba kakhulong gi maning thangwa saruk da sialiba nambul turel paringda saliba retaining wall ningkhai ga dawre mekun ga mapan gi ahing degi hawduna saw khiba ising isau du da hariba mafam asisu thumjinduna lerakibani turel gi imai mayeng tarakhiba ga loinana hariba retaining wall gi saruk ama torbana sigi nakal saliba lambi gi saruk namtharak pa horakibani mafam aduwaida khundariba miyoi singna mari lenaba singi pungning singsilakli atopa paomana matam kuina sengdoktana phunjinduna leiraklaba waisel maril gi saruk kharanga si sengdokre kaisam thong sagolban amadi nauriya Pakhanglakpa kendra ahumdagi sentharakpa isingi itapum oiriba waisel maril sengbagi thabuk Manipur lengana matam kuina paikhatana leiruraba matungda handak ising isau thulakpa sida waisel maril gi phujinduna leiriba matekara asi Water Resources Minister awangbu niumaina lusingduna sengbagi thabak ngasi nungthul pung 3:45 tabada hokre ngasi waisel maril matekra sengbagi thabak aduda CAFNPD Minister El Susindro Rajya Sabha gi MP Sanajawal Shimba amadi Nauriya Pakhanglakpa Kendra gi MLA Saraisam Kebina Singbusu yauki Warel Maril gi sarukta matam kuina Konjang Laikai amadi Mongsangai ani Loinaba Pilo Library gi mapada Waishan mathakta Sariwa Thongmana ki Yellow Mairom na Paisinduna Turel Khunung da Paisinduna Leriba Amot Akai Sing amadi Napi Sing Bising ngasi singdokpa hokre Thonggi awang thangba sarukta laibak kothokduna ising chalanbagi thabak satakre sariba thong asi water volume ga sanadabana maram hoiraga tha ahumgi manungda matik chaba RCC bridge amana sana basi minister N Berena khangan khre haina ngasi waisel maril sengbada asawa thaudang loriba Imphal West ki DC kirena phungdorakli mangna makha na phungdorakpagi matungina Wasel maril gi Pilo Library lairiba sidagi sanction khriba Torel maril asi yelom mairom da uwa Hausinba Yumda matamna JCB na singsangduna turel sengbada awaba mayoknagadaba leibana uwa singasi yanthalaga madugi pifam thokpa compensation adu piraga JCB sanglaga phunduna leiriba turel maril sengbagi wafamsu inkol mapuba yanare hairiba mafam singasi se minister gi mafam nasu khanganduna phumjenduna leiriba waisel maril ningthina sengna bathabak paikhatkani haina su phongdoki atopa paomana Akaiba turel torban kaya semjinkre isauna awab nanglaba miyoi singna pangba ba mateng panglaba minister MLA sing yauna khanakre hauzu Manipur oiriba ising isagi phiba masigi yenglaga Manipur gi minister N Beren Singhana mifam mapu oiduna minister sing MLA sing chief secretary security gi amadi mari lenaba department sing gi miyoi kya yauna mifam ama ngara numidang mahaki residential secretary ta pangtokre Mifam adur isauna sogolaba imung singda pibu yaba mateng sing pinaba wapam khanaki Mifam adur turel singi launambal sing pathokpa mafam taraga nipan gi manungda taraga teret amadi thingsingkhre pakhatana ising haijilaktana bagi thabak sing paikhatle haiba wapam sing mari lenaba department gi maikedi gi thamki tungda se minister na lusingduna numidang athengbada mari lainaba minister MLA sing amadi official sing loinana Imphal mayol leiriba isingna thomjinkraba ima kaithel gi phiba mengsingki Nakalamaranda Same Secretary gi Thadorak Pachirolamagi matungina Cyclone Ramal gi Safuna Maramoiduna Maru Oina Imphal gi Tampaki Mafam Singda Ising Thomjiliba Mafam Singda Water Resources Department and DRF, CDRF, Manipur Police, Indian Army, Assam Rifles, Manipur Fire Service, District Administration, Local Authority amadi Mafam gi local volunteers singna mi kanbigi thabak kaya leptana sathari hairi Imphal turel gi launambal singdagi ising pathora haingang Sauthabi laikai haingang khabam Ibemsa High School mapa kairang awang laikai kairang kalamapa haingang khabam lai haraupam mapa larik yangbam awang laikai Salanthong Maria Montessori School karam langthaba Kangla Nongpok Torban kairang mayai laikai Abdul Rashid mapa amadi Kangla gi awang gate manakta leiriba Kekropot ki mafam sing hausi ising thingkre Imphal West ki manungsana irong mayai laikai konchak mayang Imphal Bengal Lai Salamapa Usiwa mayai laikai amadi Usiwa haisna mapa su ising thingkre
Nambul Turelgi ising pathorakpadagi Imphalgi Moirang Ningthau Lairak Mapa Ahanthem Laikai amadi Hoidrom Laikai Samurau Makha Laikai de Levi ising Hazilam Labasing Tinkre Bisnupur District Oina Thangtek es Samungau Mapa Khaziri Mamang Nambol Naure Makha Laikai Khoizumangi Thongjaurok Turelgi Turel Mapal Mapam Anisu Tinkre Nambol Awang Nambol Kongkham Nambol Naurem Nambol Makha Nambol Naurem Maya Lekai Nambol Kamong Maibam Singmang Oinam Awang Lekai Yumnam Kunau Maning Lekai Oinam Awang Lekai ising Tingmangam Krehaina Sirol Aduna Kangalakli Amaromdana Rasbon Manung ising Thomjin Krek Haukiba Namit Karani Sisu Kiba Nong na Sahi Kiagi Matamda Impal Labor Governor Rasbon ising Thomjin Krek Manipur da Haukiba Sai Kiada Nong left in a Sukrabus Rasbon Thomjin Vigi Paumiam Ita Tanakiti Adumanama Handak Bay of Bengal Digi Horakiba Cyclone Remal Namara Moraga Puriam India gi Awangpok States in the Takiba Nong Namara Moraga Impal Turel Gimapam Kiada Torban Kaiba Madising Pathokana Maram Moraga Nong Suba Hokiba Nini Rongi Manung Rasbon Manung Isingna Pumtum Thomjin Kreadi Rasbon Manung Ligi Pango Paugi Matung in a governor Gilepam Oiriba Iron Building Manaka Rasbon Manung the Lady Governor Office Rasbon Secretariat Yaun Staff Quarter Security Barrack Missing Bakaya Ising Thomjin Krek Rasbon Manung the Oikiba Ising Isagi Pibam Matu Governor Anusa Uike Masana Hakting and the Yingsin Kibagaloina Isao to Hantanava Marilena official Sunda Kangan Kiadi Amaromdana Zeribam the Isauna Yumari Santa Cre Tuan Bamapam the relief game Manga Handokre Cyclone Remal Namara Moidan Zeribam District left and a Nong Subadagi State Asigi Tuan Bamapam Sing Ising Thomjin Kibagaloina Zeribam Kamaranga Muslim the Yumari Ising Isilna Santa Cre Ising Isauna among Ata Tokrabasingi Mating Pangnabigi Saruk Ama Oinanga Sisu DC Ziribam Krishna Kumar IAS na lusing ba team amana zirigi ising isaw na awa banangalaba mapam singda koina satuna ising isaw gi phibam yengsingkre isaw na sogolaba miyoy singi damak relief camp manga hangdokre relief camp singa dudi ima market ziribam camp masibu yengsina na officer in charge oidibadi EO JMC telephone number 8974387872 Kalingar Primary School EO JMC telephone number 8974387872 Kamaranga Muslim Youth Club Lusingadaba GRS Hillgard GP telephone number na 8787834755 Lengang Pokpi Upper Primary School GRS Hillgard GP telephone number na 8787834755 amadi Islamabad Lower Primary School Yingsingadaba GRS Bidong GP telephone number 7005509053 ni Amaramna district asigi tuan ba mafam singda hangdokliba relief camp manga asida satuna relief camp gi award apakya su DC na lusingba team na yengsinkiba loinana district administration apekaliba rescue relief and rehabilitation gi thabak singda mateng pangsinbu oina marfugotare suwa CRPF battalion su zeri ima kaithelamadi Kalingarda hangliba relief camp singda asa thak singsu yentoki loinana zeri ima kaithel hangliba relief camp na medical camp amasu Pangtoki district administration Jiribam district asida khanghodana tholakpa natural disaster sing mayoknanaba mari lenaba department na mikup na home sing na lainaba sukhankhre haujuk Jiribam district ki oina isauna sugalibasi rubber circle gi Bhutan Khan amadi Soto Bekrani Bhutan Khan da yum taret Soto Betra da yum taraga taret ising thomjingkhre masdana tana Kamaranga Muslim Kulda Yumtar Maudraga Manga Ising Thomjin Krehari Ngasi goina Jiribam da Nong Taba Lep Kipedigi Ziri Turelgi Imai Kra Handakre Hairenasu Paushida Makatari Amaromdana Ngasi Sakmai Turel Maril da Nupiga Asiba Haksang Amafangli Ngasi Pung Taruka Makhairum Taba Matam da Sakmai Damayagi Sakmai Parau da Asiba Nupia Magi Haksang Tau Tarakwa Miyam Thengna Duna Lokat Haurehari Kudak Sakmai Police the Paupi Duna Asiba Haksang Adu Lokat Pinaba Haijakre Sina tau tharak liban nupi asi ngarang ayuk angan mada Sakmai Police Station ki manung sanba kangla tombi phauduna siliba Sakmai Turel Marilda ising zawbi yenglingai de khanghoduna Turel Torban kintarapada ising na senta khibadagi thiba khangdana leirakhibi nupi adu oiramgani haina thajanari
ngarang ising da senta ki banu pi edu gi maming Sekmai police station gi manung sana leiba Kangla Tombi mandir maya digi Zanuka Misra sa yang khai gini kawi ma Sheropa 3 digi Krishna Prakash ko ba amagi Loinabi ni ma Kangla Tombi da leiba mari mata gi mayum da lerakhi bani ngasi nupi ga si waksa ngasi ngarang Sekmai turel da tawta ki ba nupi aduni hari asi waksa postmortem gi damak rims ki mok da thamkhre hari atop paom na WMC gi thomi sing na minister ga una duna memorandum pisin khre Wall Meeting Council Central Executive WMC CEC gi lusing basing ga minister and beren ga ngarang minister gi sangai da una khre ma ka una ba matam na WMC CEC gi lusing basing gi nauna khan ki ba chairman Colonel Tensubam Nokul Sinha Reti na oire hana paudong ki amasung Mitei Fruki Sakwa Thoranga Mari Lenaba Wapam Kya Puthok Tuna Tamki Haina Wall Mitei Council gi Secretary Organization Kaisam Sanjit Kumar Singhana Press Thok Pasirul Sin Hairi Shol Sin Hai Se Minister ga Unabadu da Tamki ba Wapam Singdi Manipur tung koi be Santi Purakna ba Mitei Frup na Yelhomi oina taba state asida Constitutional Protection pi ba maso Socio-economic development Purakna bing singba Wapam Kya Tanaba Yauki Se Minister N. Viren gi makada WMC gi Executive Committee gi lusing basingna lengyan fi yandun ikai kuna wotki loina se Minister na su WMC gi Executive Committee gi lusing basingbu lengyan yanbi duna ikai kuna bu utki hairi se Minister N. Viren na fongdoki hairi badi mitai jati asibu nong gi maikai kya da kumang sakshin na ba thoram kaya paikhatli haina fongdoki wari sana baduda PW Minister Govidas Konthauzam amadi MLA Haikam Dingo su saru yaki hairi WMC ki Vice President Konjengbam Ratanamasum Secretary Child Welfare Ziribamda Medical College Greenfield Airport amasum Railway Service ki matana memorandum ama pishin ki hari se Minister ga unaki bada WMC ki maike digi saru yakhi basingdi Nabakeshwar Yumnam spokesperson amasum President Assam State Unit Irungbam Hari General Secretary Assam State Unit Matum Danadan Assistant General Secretary Assam Unit Konjengbam Ratan Singha Kumuksam Rosanamasum Vikas Oinamni Hari Atopa Paomana Irangi RCC Bridge Land Baukre Nongka Hena Subragi National Highway Kungo Humdoi Imphal Ziri Lambi the Laiba Irang Thong Thasigi Kungama Panda Ising the Santa Kibadegi Imphal Tomna Port Purapa Gari Sing Yokshilaka Yadana Lerakibadu Nauna Sava RCC Bridge Land Bayabadegi Ngarang Digi Mausagum Gari Sing Lana Rakre Highway Sida Kwaidigi Maru Wariba Thong Singdi Makru Barak Amadi Irang Thong Ahum Asini Hariba Thong Ahum Asigi Manungda Maru Wadiba Makru Amadi Barak Thong Anidi Hana Kumza English Aniga Kunga Mathoy Amadi English Aniga Kungani Toida Prime Minister Narendra Modi Amadi Union Minister Nitin Gadkari Anina Sangakrabani Irang Thong Asida Gari Sing Satok Sin Tauba Yanarakpada Se Minister N. Berena Taubam Village Amadi None District Authority Sing Hill Area gi Chairman Amadi NSIDCL bu Thagata Fungtokli Makasa Tharakpoi na to papaum Sorepa na drug lalonbi masil manau Fagatuna Wakal Taminakre Ngaranung til Sorepa Anti-Drug Task Force na drug lalon bani hai nupi masil manau ani sapon kep amada hapa drug ka kona na faraba matung Wakal Taminaraba matung imung manung na sinakre hari Faraba miyoi ani adudi Fundre Mayum Sophia Sai Kuntra Amasu Mahaki Manau Nupi Bobina Sai Kungatru Apapa AMD Zaki Kawi Thabal District Sangayum Pam Nungpo Part 1 Negini Faraba Masul Manau Nupi Ani Edu Numidang Thabal District ki Mapamamada Paumi Singi Mamanu Potokladuna Sorepa Anti-Drug Task Force ki Masinjat Pa Aman Hakibada Hausu Manipura Satharaba Satrakwa Furup Anigi Irang Mara Asida Drug ki problem sisu nomunomi hengalakli Magna Hai Sorepa Anti-Drug Task Force nang sipaw Tambaki District Mangara Drug ki Drug Satrakpada Drug Sizinarama Miyoi Lising Ohunga Saniga Yankaiga Marirom Layengre Masigi Manungda Miyoi Lising Amagasahunga Maudrago Humdoina Drug Sizinaba Toklaka Hanagi Punchirol the Hanjilaktuna Tang Tana Lakre Aduga Lehoriba Miyoi Singasina Lamda Masigi Tuan Rehabilitation Center the Tamduna Laying Sathari Haidiba Drug Sizinabani Hana Laying Sathari Singasigi Manungda Miyoi Sahum Rom di Sorepa ki Makedi Gimating Panglaga Lemna Kudong Saba Pisaki Masigi Maramdi Laibak Irang Asina Maram Oiraga Awa Ana Taraba Later Laira Taraba Imung Singi Oibana Mating Pangzaki Benaki Machinzat Pamuyeduna Makatana Hai Hausik Tokliba Sahi Helaba Kangluk Anigi Lanasi Drug Kingpin Karasu Sorepa
एंटी ड्रग टास्क फोर्स ना फगलगा वाटेम तौर वखल तमीनखरे मसीगी मनुंग सनंग सिनुंगथिल ड्रग लालोनबा नुपी मसिल मनाव अनि अमसु सोरेपागा एंटी ड्रग टास्क फोर्स की थौमिसिंगना सांगायोंफम पार्ट 1 नुंग फौदगी फगतखि हादि फारबा मसिल मनाव नुपी अनि असि वखल तहलबा मतुंग मखोइबु पिकलिबा मसासिंगी खलगा इमुंग मनुंगी मियोइसिंगदा खुतक सिनाखरे लोइनना मुखिगदौरबा इरैसा फुरुप कंदबि यादी हाइदुना सोरेपा एंटी ड्रग टास्क फोर्स ना होटनजरीबा सि हगोलकलिबा तुंगी इसिल इनाव पुनमकिनि हाइदुना मसिनजतपा मियोइदुना सोरेपा की ड्रग की ड्राइव असिबु मियामनसु सगतफियो ड्रग लालोन पुथोक पुसिन तौबगी थबक मखाताना तौबिदनबा लैबा मियामदा मखातानसु लुसिंगबा सिना अपील तौखियनसु पाउसिदा मखाताना पलकली मखासा थरकपोइन कंगला पाउदगी तोपपो पावम तुलु सिंगबदगी अमसिरे युमदा चंगलकपा इसिंग तुलु सिजनदुना चिंथोकनबा होनबदा मैना सिंगबदगी नुपा अमा leikhidre माकी नुपिन हौजे हुजिक आईसीयू द लेकनरी थाउदो सिंग असे अयुक पुंग 10 ताबदा कायसामथोंग थांगजम लैरक थोखिबनी leikhidraba nupa adu ingudam nityai kawi aduga soktuna leikatnariba माकी नुपी अदुना ingudam gitarani kawi थाउदो असि leikhidraba नित्याना तुलु सिजनदुना इसिंग चिंथोकनबा होनबदा शॉर्ट सर्किट थोक्तुना माक मैना सिंगबदगी तुथरखि मधुरा माकी नुपीना वाबदगी तुरक्पा मानबदगी नितायबु कोलुबदा माक सुमैना सिंखिबनी नित्यायदि खुदक सिखि माक हार्ट की अनाब लैबदगी पेसमेकर हापगा लैरिबा मियोय अमनि हारि तेंतंगना तोपा मरुयबा पावमना असम की इसाउद सिखिबा मियोय तरुग यावख्रे मणिपुर इसाउ की फिबम तपना तपना फगलकली साइक्लोन रेमल की सैथिंग असम यामना साउना फंगबगा लोइना हौखिबा मतम खरा सिदा अकन मनोंगै नुक्सिना मरम ओइदुन इसाउ सिदा मियोय तरुक की पुंसी लोंख्रे लोइना मियोय ला अनिरोम इसाउ सिना मरम ओइदुन सोवनख्रे हादि एजेंसी की पाउ सिदा ngarang फावद असम की हाइलाकांति डिस्ट्रिक्ट असम थोकलिबि इसाउ सिना मरम ओइदुना मियोय अमा सिखिबगा लोइना पुन इसाउ सिदा सिखिबा मसिंग तरुक यावख्रे लोइना मियोय तरागा निपाना मन सोक्तुना तुआन तुआन बा हॉस्पिटल सिंदा लाइकटनरी हादि अदो हौजिक ओइनदि म्याम पाउ सुमतांग से लुसिनजरगे मसु म्याम पुन नौ बाप तेन ngami na channel सिगी मेकेदुगी सिम्यां म्यां मफम मखातना थमजरी।